ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯣꯔꯊ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯤꯡꯆꯠ ꯇꯥꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯅ ꯇꯝꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯀꯣꯟꯁꯤꯟꯕꯤꯕ ꯉꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯂꯥꯛꯂꯕ ꯃꯇꯝꯗꯇ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ MLA ꯁꯦꯛ ꯅꯣꯔꯨꯜ ꯍꯥꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯏꯗꯨꯜ ꯐꯤꯇꯔ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ कांगपोक्पी डिस्ट्रिक्ट की सोंगजांगखुलदा लो कायना पोपी थाबदा चेनबनी हाइबा मियोय मरी मणिपुर पुलिसना फागत ngamkhrai। अमदी ड्रग ललोनबनी हाइबा मियोय तरुक पुलिसना फागत ngamkhrai। सॉफ्ट केस चामा हुनफुतरा मरीदा हाप्तुना थमलंबा ब्राउन सुगर फागतख्रै।